Ahanbada social media dagi lokacharaga 80 ki lusing pure Korounganba khumana Akanba Wapham Thamlakhre madudi ngasi akhangai shadana law khomba ngamlibado thabak thangdoklaga ngakliba athawbasing amadi ireibak ifuruk kidamak thawaina pontha pikhraba athawbasing ki mapalnani haibase kawganuko asumna Korouna Thamlakhre makha chatharakpada Bangladesh dagi Kuki chin terrorist sing maru phangna muthanaba lebak asigi army na thabuk lokhatpa hokre pawsi pandam pawse dagi lokhatchabani Bangladesh ki leimai dagi Kuki chin terrorist sing maru phangna muthanaba Bangladesh army na thabuk lokhatpa hokre Kuki National Front na moxta lai khuram liba miyamda attack ama chatharakhraba matung makhoibu maru phangna lebak asigi lehaudagi takthoknaba thabuk lokhatpa horakhibani Bangladesh army ki BD military kauba website page ta thadorokpa warol amada mathaki wafam asi phongdorokpaga loinana Kuki chin terrorist sing Bangladesh ki leimai dagi maru phangna muthathiro phawba makhoigi mathakta lepa leitana operation chathagani hujik chathariba pistok asida Kuki singna sana kanglon gi wangmada thabak tawraklabanina Bangladesh army gi maikaidagi makhatana pistok natraga surrender gi wafam leiraroi hairiba counter terrorism operation asida Bangladesh army police rapid action battalion amade BGB na chathagani haire warol aduna makhatara aukiba chahi kharagi mamangda Bangladesh ki lemai dagi Islamic extremist sing Bangladesh force na mai pakna takthokiba adugumna Kuki chin terrorist sing busu lebak asigi lemai dagi maru phangna muthatkani militant sing asida makhatana Bangladesh government na minungsi amata utloi loinana Chittagong Hill Track leadership ki apunba tribe na makhoida piramba support adusu mapung phana loktholagani hairi moxta lai khuram liba miyam ki mathakta attack chathakiba adu KNF ki chawraba soibani haujikti makhoi suksoi soidana chairak phanglagani hainasu BD military gi website ta makhatana phongdoragle rapid action battalion gi media cell dagi phangba paw gi matungina haujik phawbada Bangladesh da leiba bank sing lut tawwa amade security force khut thabagi dama KNF terrorist sing gi member khudingma ki mathakta case taruk file tawkre haire Manipur mase tana thugaiba pamba mida bot pirabadi aikhoise malem gi miyamna mi oina uraroi kaiku pawsi kanglai pakki mena dagi lokhatchabani iramdam Manipur asi mutki gadra haibagi mi paiba sauna pogle maramaduna Manipur miyambu mikap thognaba amuktang honaminasi Manipur mase tana thugaiba pamba miyoisingda bot pirabadi aikhoise malem gi miyamna mi oina uraroi Manipur kansi hairabadi regional party khaktana kanbangamgani haina Lok Sabha mikhal asida independent mirep ama oiriba RK Somarendro kaikuna phongdokre athauba sengoi sanabu ningsingduna MPP na sahi kayagi mamangdagi youth day haina pangthoktuna lakpagi saruk ama oina MPP youth franna sinduna arong turelda laisu katpag loinana ngasi thawala thokkomda leiba Anglo Manipur War Complex da pangthokiba youth day gi thoramda wafam asi phongdokhibani auramadu da saruk yakheba MPP gi president S Brojena hai handaki lan asida thona phana singkong singya da chatuna lan yaukhibadi kaiku khaktani hauji MP gi election da mirep oiriba sing asigi manungda kaiku natana thona phana lan changba kana amata yaukhide MPP na lengak pairaba matamda lamdam asigi na singda maraibak maramdam gi damak kathokpa ngambagi thona amuke henna hamnabagi damak somnatagi sahi taraga tare khakta ngairiba sengoi sanagi laikhidaba numit state holiday oina lakthokani loinana Manipur gi issue singi matangda independent mirep oiriba kaiku khaktana parliament da puthokpa ngamgani haina suphongdokhi thauramadu da saruk yakhiba MPP gi youth front ki Arambam Karamjitna haikibada Anglo Manipur War da naha oiriba sengoi sanana maraibak ki damak thawaina pontha piduna kathokhiba dubu lingsingduna lamdam asigi naha singdasu adugumba kathokpa ngambagi wakhalon amadi inot adu nahongna na piba ngamnabagi damak youth day gi thoramasi pangthokpani haike Manipur kanjage irang asigi waroisen purakpa ngamjage Maheshwar miyamga punna chanminaduna Manipur kanjage irang asigi waroisen purakpa ngamjage haina 19 suba Lok Sabha mikhalda RPI gi mirep oiriba Maheshwar thonawjamna phongdokre wafam asi khoiramban ima kaithelda leiriba kaithel lairembida mikhal mai paknaba thoni jakhibaga loinana phongdokhibane kaithel lairembida thoni khibadu da kaithel phambi ma singna Maheshwar da lengyan phi khudol tamduna yaifa thaujal pikhi thoni jaba du gumari leinana Maheshwar thonawjamna phongdokhibada Manipur da thogliba tha taraga matho helaglaba kaglop ani gi sathirab lan asigi warosin purakani makoktagi hauna soirakhiba pumnamak semdokpada miyamna sagatbiba sangi miyamgi minungsi thaujal adutana miyamgi thabak tawba ngamgadoribani handaki Lok Sabha election asida Manipur gi irang loisanaba miyamna khudong chaba lahaugadabani miyamna thagalakpa mihur aduna leibak asigi tunggi leibak lepkadoribani haiba wafam sing phongdokhi